ꯂꯩꯕꯀꯣ ꯌꯥꯝ ꯄꯨꯊꯣꯔꯛꯑꯕ ꯌꯥꯝ ꯀꯣꯠꯀꯣꯠꯇꯅ ꯆꯥꯔꯒ ꯌꯥꯝ ꯄꯨꯊꯣꯔꯛꯄ ꯆꯥꯔꯣꯏꯗꯧꯕ ꯄꯣꯠꯇꯨꯕꯨ ꯃꯤ ꯆꯥꯛ ꯆꯥꯐꯝꯗꯨꯗ ꯄꯨꯊꯣꯛꯅꯕ꯭ꯔꯕ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯑꯇꯣꯞꯄ ꯅꯨꯡꯉꯥꯏꯕꯗꯤ ꯑꯩ ꯅꯪꯒ ꯃꯥꯟꯅꯕ ꯇꯜꯂꯦ ꯃꯊꯪꯗ ꯁꯤꯂꯥꯒꯤꯅ ꯑꯅꯤꯁꯨꯕ ꯇꯥꯡꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯕ ꯍꯥꯏꯇꯥꯔꯦ ꯑꯍꯣꯡꯕꯗꯤ ꯑꯝꯇ ꯌꯥꯎꯗꯦꯀꯣ ꯑꯩꯈꯣꯏꯒꯤꯁꯦ ꯑꯇꯥꯡꯕꯗꯤ ꯑꯇꯥꯡꯕ ꯉꯥꯛꯇꯅꯦꯗ ꯑꯍꯨꯝꯁꯨꯕ ꯇꯥꯡꯕꯁꯤꯅ ꯑꯩꯒꯤ ꯇꯥꯔꯦ ꯃꯌꯥꯝ ꯅꯨꯡꯁꯥ ꯀꯥꯕꯛ ꯀꯥꯕꯛ ꯊꯣꯛꯂꯛꯑꯦꯅ ꯍꯧꯖꯤꯛ ꯃꯊꯛꯇ ꯆꯥꯛ ꯆꯥꯒꯦꯅ ꯇꯧꯕꯅꯤ ꯎ ꯃꯣꯔꯣꯛ ꯑꯃ ꯍꯦꯛꯅꯤꯡꯕ ꯍꯦꯛꯑꯣ ꯂꯣꯏ ꯉꯥꯡꯉꯦ ꯉꯥꯡꯗꯕ ꯑꯝꯇꯁꯨ ꯌꯥꯎꯗꯦ ꯑꯃꯅꯤ ꯈꯛ ꯄꯥꯟꯕꯗꯣ ꯍꯣꯔꯦꯟ ꯂꯣꯏ ꯍꯦꯛꯇꯠꯂꯁꯤ ꯁꯤꯗꯒꯤ ꯈꯨꯏꯈ꯭ꯔꯗꯤ ꯃꯍꯥꯎ ꯌꯥꯎꯔꯔꯣꯏ ꯀꯩꯅꯣꯁꯨ ꯍꯋꯥꯏꯟꯇꯣꯟꯁꯨ ꯈꯔ ꯍꯦꯛꯀꯅꯤ ꯑꯗꯥꯏ ꯃꯌꯥꯝꯁꯤꯗꯅ ꯍꯋꯥꯏꯟꯇꯣꯟ ꯑꯅꯤ ꯁꯨꯕꯅꯦ ꯊꯠꯇꯣꯏꯁꯦ ꯅꯍꯥꯟꯃꯨꯛ ꯆꯥꯊꯣꯛꯈꯤꯕꯗꯨꯅꯤꯀꯣ ꯆꯥꯛ ꯆꯥꯔꯝꯗꯥꯏꯁꯤꯗ ꯀꯩꯅꯣ ꯇꯧꯔꯛꯄꯁꯦ ꯁꯤꯗꯤ ꯇꯛ ꯆꯠꯂꯦ ꯑꯍꯥꯟꯕꯩꯗꯨꯗꯤ ꯃꯈꯣꯛꯀꯁꯦ ꯂꯣꯏꯅ ꯅꯧꯕꯅꯦꯕ ꯑꯍꯥꯟꯕ ꯍꯧꯒꯠꯂꯛꯄꯩꯅꯤꯗꯅ ꯁꯤꯁꯤꯅ ꯃꯈꯣꯛ ꯀꯥꯇꯤ ꯂꯣꯏ ꯂꯤꯔꯒ ꯃꯇꯣꯟ ꯊꯠꯈꯤꯕ ꯑꯅꯧꯕ ꯆꯣꯡꯈꯠꯂꯛꯄ ꯈꯛꯇꯅꯤ ꯃꯌꯥꯝꯇꯣ ꯏꯁꯥꯅ ꯈꯔ ꯊꯥꯖꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯗꯤ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯆꯥꯛ ꯊꯥꯡꯇꯣꯔꯛꯄꯩꯁꯤꯗ ꯍꯋꯥꯏꯟꯇꯣꯟ ꯑꯃꯨꯛ ꯍꯦꯛꯄ ꯊꯣꯛꯂꯛꯑꯦ ꯍꯥꯏꯗꯤ ꯁꯤꯅꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯁꯤ ꯃꯉꯥꯏꯔꯦ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯨ ꯑꯇꯩ ꯑꯇꯣꯞꯄ ꯅꯨꯡꯉꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯑꯇꯣꯞꯄ ꯅꯨꯡꯉꯥꯏꯕꯗꯤ ꯑꯩ ꯅꯪꯒ ꯃꯥꯟꯅꯕ ꯇꯜꯂꯦ ꯑꯇꯣꯞꯄ ꯅꯨꯡꯉꯥꯏꯕꯗꯤ ꯃꯥꯅ ꯑꯝꯇ ꯐꯪꯍꯟꯗ꯭ꯔꯦ ꯑꯩꯒꯤ ꯏꯇꯤꯛ ꯏꯄꯥ ꯅꯠꯇꯦ ꯅꯪꯒ ꯃꯥꯟꯅꯕ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗꯤ ꯌꯥꯝ ꯆꯥꯎꯋꯦ ꯁꯨꯝ ꯆꯥꯎ ꯂꯩ ꯌꯥꯄꯣꯟꯇꯦ ꯀꯩꯅꯣ ꯍꯦꯛ ꯍꯦꯛꯑꯒ ꯁꯤꯗꯅ ꯕ꯭ꯂꯦꯁꯤꯅ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯂꯣꯟꯅ ꯐꯝ ꯂꯩꯔꯦ ꯇꯨ ꯃꯥꯅ ꯏꯟꯖꯥꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯎꯆꯦꯛ ꯄꯥꯏꯔꯛꯇꯅꯕ ꯑꯩ ꯐꯣꯟ ꯄꯥꯏꯔ ꯂꯩꯔꯦ ꯅꯝ ꯂꯩꯔꯝꯃꯦ ꯃꯥꯁꯨ ꯑꯁ ꯊꯕꯛꯁꯤꯗꯤ ꯃꯌꯥꯝ ꯂꯣꯏ ꯆꯤꯟꯅꯕ ꯉꯥꯛꯇꯅꯤ ꯇꯧꯔꯤꯁꯦ ꯁꯤꯗꯒꯤ ꯍꯪꯒꯥꯝ ꯄꯦꯔꯦꯡꯕ ꯀꯥꯔꯦ ꯄꯦꯔꯦꯁꯦ ꯈꯔ ꯆꯥꯎꯔꯗꯤꯕ ꯄꯨꯔꯥ ꯊꯤꯛꯇꯣꯛꯑ ꯍꯥꯏꯅ ꯆꯥꯕ ꯌꯥꯔꯦ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯕꯥꯏ ꯑꯩ ꯆꯥꯛ ꯆꯥꯔꯝꯃꯒꯦ ꯅꯪ ꯐꯖꯅ ꯍꯦꯛꯂꯛꯑꯣ ꯉꯥꯗꯣ ꯑꯩ ꯈꯔ ꯊꯣꯡ ꯆꯥꯊꯣꯡꯉꯦ ꯃꯥꯅꯦ ꯑꯗꯨ ꯅꯁꯥꯅ ꯑꯗꯨꯝ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯑꯗꯨ ꯑꯗꯨꯝ ꯇꯧꯋꯦꯅ ꯆꯥꯅꯤꯡꯗꯤꯌꯦ ꯆꯥꯅꯤꯡꯗꯕꯗꯨꯅ ꯑꯩꯗꯤ ꯈꯤꯇꯪ ꯍꯥꯟꯅ ꯆꯥꯊꯣꯛꯑꯝꯒꯦ ꯇꯧꯅꯤ ꯕ꯭ꯂꯦꯁꯤꯅ ꯀꯩꯗꯧꯔꯤꯅꯣ ꯀꯔꯤ ꯅꯝꯃꯤꯅꯣ ꯃꯌꯥꯡ ꯇꯣꯜꯂꯣꯗꯅ ꯃꯔꯣꯏ ꯃꯔꯥꯡꯁꯦ ꯁꯨꯔꯒ ꯍꯥꯎꯋꯦ ꯀꯩꯊꯣꯏꯁꯦ ꯂꯩꯕꯥꯛ ꯄꯥꯏꯔꯤꯅꯤꯀꯣ ꯑꯁꯤ ꯃꯈꯨꯠ ꯍꯥꯝꯍꯟꯗ ꯌꯥꯔꯣꯏ ꯆꯥꯛ ꯆꯥꯕꯗ ꯑꯗꯨꯏꯁꯨ ꯑꯃꯣꯠꯄ ꯅꯈꯨꯠꯇ ꯃꯣꯠꯂꯒ ꯆꯥꯃꯁꯇꯣ ꯃꯣꯠꯂꯣꯏꯗ꯭ꯔꯣ ꯍꯥꯝꯗꯕ ꯌꯥꯔꯣꯏ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯕ ꯋꯥꯅꯤ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯗꯕꯅꯤ ꯆꯥꯛ ꯆꯥꯕꯒꯤꯅꯦ ꯃꯥꯒꯤ ꯀꯩꯅꯣꯒꯤ ꯈꯣꯡꯉꯥꯡꯅꯁꯦ ꯆꯥꯛ ꯆꯥꯔꯝꯗꯥꯏꯒꯤ ꯊꯨꯝꯁꯤꯁꯨ ꯃꯥꯅ ꯄꯥꯏ ꯂꯩꯔꯝꯃꯦ ꯑꯁꯤ ꯑꯃꯣꯠꯄ ꯄꯥꯏꯔꯒ ꯑꯃꯨꯛ ꯄꯥꯏꯁꯜꯂꯝꯗꯣꯏꯔꯥ ꯄꯥꯏꯁꯜꯂꯝꯃꯣ ꯀꯤꯖꯩꯌꯦ ꯃꯣꯔꯣꯛꯁꯦ ꯁꯤ ꯈꯤꯇꯪ ꯑꯣꯏꯅ ꯇꯧꯔꯣ ꯍꯣꯔꯦꯟ ꯁꯥꯗ꯭ꯔꯒ ꯍꯥꯞꯆꯤꯜꯂ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯀꯤꯖꯕ ꯌꯥꯎꯋꯦ ꯑꯩꯁꯨ ꯆꯟꯕꯅꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯅꯨꯡꯁꯥ ꯌꯥꯏꯔ ꯉꯥꯔꯦꯜ ꯐꯨꯗꯒꯦꯅ ꯉꯥꯔꯦꯜ ꯐꯨꯗꯒꯦꯅ ꯃꯊꯛꯇ ꯀꯥꯈꯠꯂꯛꯑꯕꯅꯤ ꯉꯥꯔꯦꯜꯗꯤ ꯐꯝ ꯐꯝꯃꯦ ꯋꯤꯟꯇꯔꯅꯤꯅ ꯇꯨ ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯇꯥꯅꯤꯡꯗꯦ ꯃꯁꯥ ꯊꯣꯛ ꯑꯣꯛꯁꯥ ꯆꯥꯕ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯃꯃꯥ ꯑꯩꯁꯨ ꯑꯣꯛ ꯆꯥꯡꯉꯦ ꯄꯤꯛ ꯆꯥꯡꯉꯦ ꯃꯌꯥꯝ ꯑꯇꯩ ꯑꯇꯩ ꯈꯪꯗꯦ ꯑꯩꯒꯤ ꯁꯔꯨ ꯍꯥꯟꯅ ꯀꯣꯊꯍꯧꯔ ꯂꯣꯏꯔꯦ ꯅꯪꯒꯤ ꯌꯥꯝꯅ ꯍꯦꯛꯇ ꯀꯣꯠꯄꯗꯨ ꯇꯧꯅꯨ ꯌꯥꯝ ꯆꯥꯕ ꯌꯥꯗꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯑꯩꯈꯣꯏꯗꯤ ꯇꯥꯅꯤꯡꯗꯕ ꯋꯥꯗꯤ ꯇꯥꯗꯦ ꯍꯥꯏꯇꯥꯔꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤꯁꯨ ꯌꯥꯎꯔꯤꯅ ꯀꯔꯤ ꯅꯨꯡꯗꯥꯡꯒꯤ ꯌꯥꯎꯔꯗꯤ ꯅꯪ ꯈꯥꯏꯗꯣꯛꯆꯔꯝꯃꯨ ꯌꯥꯗ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯄꯨꯊꯣꯛꯄ ꯆꯥꯏ ꯑꯩꯈꯣꯏ ꯀꯥꯒꯤ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯌꯥꯝ ꯄꯨꯊꯣꯔꯛꯑꯕ ꯌꯥꯝ ꯀꯣꯠꯀꯣꯠꯇꯅ ꯆꯥꯔꯒ
ꯅꯪ ꯄꯨꯊꯣꯔꯛꯄ ꯆꯥꯔꯣꯏꯗꯧꯕ ꯄꯣꯠꯇꯨꯕꯨ ꯃꯤ ꯆꯥꯛ ꯆꯥꯐꯝꯗꯨꯗ ꯄꯨꯊꯣꯛꯅꯕ꯭ꯔꯕ ꯍꯥꯏꯗꯤ ꯆꯥꯛ ꯆꯥꯐꯝꯗ ꯄꯨꯊꯣꯔꯛꯏꯁꯦ ꯆꯥꯅꯕ ꯅꯠꯇ꯭ꯔꯕ ꯁꯤꯂꯥ ꯅꯪꯒꯤ ꯃꯣꯔꯣꯛ ꯆꯥꯅꯤꯡꯉꯒꯗꯤ ꯅꯨꯡꯉꯥꯏꯇꯦ ꯆꯥꯛꯀ ꯉꯥꯒ ꯆꯥꯕꯅꯤꯅ ꯆꯥꯛꯀ ꯉꯥꯒ ꯃꯌꯥꯝ ꯃꯩꯗꯤ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯕꯩꯔ ꯀꯩꯅꯣ ꯈꯪꯗꯦ ꯂꯟꯗꯥ ꯃꯇꯝꯁꯦ ꯉꯥꯔꯦꯟꯗꯅ ꯆꯥꯅꯤꯡꯉꯤ ꯖꯒꯟꯒ ꯆꯥꯛꯀ ꯆꯥꯕ ꯌꯥꯔꯣꯏ ꯅꯪ 우티 ꯆꯥꯔꯣꯏꯗ꯭ꯔꯥ ꯅꯪꯅ ꯑꯩꯅ 우티 ꯊꯣꯡꯕꯤꯔꯒ ꯅꯄꯥꯅ ꯍꯥꯟꯅ ꯆꯥꯈꯤꯗꯣꯔꯦ नंगा कहीं सी थोंगनो ग्रीन कलर जो तू थोंगो rin चागदबनी नपाना हाना चागिदोरे नंगा कहीं सी थोंगनो ग्रीन कलर जो तू थोंगो rin चागदबनी ऑल राउंड चागदबनी कमाने जान को ना खंग आई खोंग यादे खंग खोंग यादे बगी खंग बा खोंग यादे Saka dan polani 망아 적돌링해자 엠도 짜투 또 오기가 ina ngawra murok sabram daw male sise 그렇잖아 만남 뭐야 아양 몸 넘나 adu naman yan ay gari sina marong 아니 ngayon je mapangde nga dang je mahiya yaman man sidana thoi thoi cha leire ko ma'am hawram cha thwa kai no kai injam nangi de ba hawai ga uti ga nga am ta pijadrawa nang de nga am ta chadrawa nga matha ani ne na hapi ite da sum hang mani ma wana kamain to ba mathen je पसंद है वहां पे pam jawa ये तो काम रे बस kano tok de da wa nga ngu ya de da nan jani ne smai dam cha ning ya ai so khom da chaw ये समय ना चाहिए ये जो समय ना चाहिए thoi thoi je smai cha ning ye ngasidi mamam cha je mukbang tare ko se thoi thoi nok jale ha hawra nai dum pije bo yo no ngomanga manung thi smai nga cha ba ai nu ti nga jani tha manung da mung cha je asa du de isi ने चुना आता हो बचाएंगे haw cha ning bi kang gu ne thoi thoi hawra thoi thoi nei re thoi thoi ki nga je de ai to alu ha pa jam ha ba ये जो ना चाका ना का हां पे हकुमत हां है ha चाचा वो chak cha re nang ki cha bo चारे kai nang cha ke na उतीगा हवाईगा akhoi di nga cha ye हाउनीगा oh blesi di mama na nung si de na hawai oi pi jare mai ngoda sai changa ga mama ai gi hawai u thong bi और थोंबियो मैम जी कम दूरी है कम दूरी के mayam di kari mathen cha re hai wa नहीं खोल मैम कई कई मथेन चागे mama ga papa di nga thong cha ri hai ममा पापा जो ना थोंगा चारी को मैम तुम कम दोगे मैम जी चक चाना वो मम्मा पापा जो चक yang cari जो चक चावल रही देखो ए जब तक लातें बिदन नमक की तो बंदेदा ana o pinang yan ba as mama की मम्मी ची हम भैया डले so smai na yung tu sa na उरेका ah para
Yang kuy na tinambi ate. Kamdurige. Ma'am si numay bro. Okay yung numay dita. Mayam ngasi di last pa nagar do koi rakune ba ngak tang. Ado akoi atai leidra nung ngoi leira chale. Thoi ji nung da hai na ko. Ma nung layo da hai le. Thank you. Nung machu mayam yo le. Na acho bu le re. Aduga asida layo lo ji am phaje hai pa namak ko. Sigi lai ji am phaje. Asida. Namaste. Kuch Last but nagar jiju ko yam na hai. Nuai ba jaga ni ko. Ai di nga koi torok pa da. Mayam blessi je momo da hai re ko si ya jor ko ga mamang da koi cha gi be ma ma do ka ngam dre ba. Si kai no gi dolman di momo je asmi ban chin jan hau jo hau yam na. Chơi hao rồi, mi thì kucing namanya lepong ke lepja nanti tahu riu, macam cil. Cek, atum kan itu orang aku era aku tinggi dum cil lepas tiang na laju ngan na laju, last pun nagar di central market tu tu ni. Central market ki, central market ki. लाजपत नगर के सेंट्रल मार्केट की मी कुछ नहीं जी को मैडम ले लीजिए स्टॉकिंग सेट फुल एसी का बाहर मशीन का बाहर फ्रिज का बाहर एसी का बाहर एसी सर बैग मशीन का एसी का वॉशिंग मशीन का एसी का भैया क्रिसमस के बैलून मैं क्रिसमस की डेकोरेशन हो रहे को शायद ठोकर जगह 350 दो ठंड का मौसम बाहर है हाँ जी 300 ले लो 1200 रुपये 되게 고급 이인게나 심장에 있니까 이게 굿 매암 야오니까 방황기 여기들 그렇게 사나 볼 마삼삼 매암 야오지다 저희는 아마 레비온 루파 짬짬니 저기 아마 레레 마이디 옥토퍼스 레요노 옥토퍼스 오일레 시닥 신능 시대야 kamu hungry ya deh. Apa nusiba tu benar? Nang octopus tu thana majira. Mayam ko hujik market tagi halaya. Halaga as woman dana kong tiron hong to ga ngak. He phamba ga kano to ini poche ko market chalu be ke leir ke to mayam ulake. तो आहान बदा ख्वाइदगी हाना लेबजी थोइथोइना पाइबा माइ कलर की नुंगजी आम हाइबनेबा ngасai chana na yol le rame ko laspa nagar ki kanu tu da footpath mayam paring yon bai tu da lupa kya gino thoi do Lupa tara. is lupa tara na te akoi hawai jar lupa kya yoli 50 adu 50 gine 50 gine thoi gi colorful nung ni ko machu gi lakthok ji ani da yarong na ko na lakthok aduga thoi gi octopus lupa chama pibam le re tu blesi ju male masaki yang ba Hello, good morning. aduga thoi gi chapo kitang am lo wi re blesi gi jacket blesi na daw ya re ngasi di blesi gi jacket am lo re
ꯊꯥꯏ ꯖꯦꯀꯦꯠꯁꯨ ꯃꯁꯛꯁꯨ ꯐꯖꯩꯀꯣ ꯑꯉꯥꯡꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨ ꯃꯦꯔꯨꯟꯒ ꯁꯤꯒ ꯌꯥꯎꯋꯦ ꯑꯅꯤꯃꯛ ꯂꯣꯏ ꯐꯖꯩ ꯑꯗ ꯁꯤꯂꯥꯅ ꯁꯤꯅ ꯍꯦꯟꯅ ꯄꯥꯝꯃꯦꯅ ꯁꯤ ꯂꯧꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯈꯣꯡꯎꯞꯁꯨ ꯃꯃꯥꯅ ꯄꯥꯝꯗꯦ ꯍꯥꯏꯀꯣ ꯈꯣꯡꯎꯞꯇꯤ ꯑꯗꯣ ꯈꯣꯡꯎꯞꯁꯦ ꯂꯩꯒꯦ ꯇꯧꯔꯒ ꯊꯣꯏꯊꯣꯏꯒꯤ ꯈꯣꯡꯎꯞ ꯑꯅꯤꯗꯣ ꯊꯣꯏꯊꯣꯏꯅ ꯑꯃ ꯄꯥꯝꯕ ꯑꯗꯒꯤ ꯃꯃꯥꯅ ꯑꯃ ꯄꯥꯝꯕ ꯃꯃꯥꯅ ꯄꯥꯝꯕꯗꯨꯅ ꯑꯃꯨꯛ ꯊꯣꯏꯊꯣꯏꯅ ꯄꯥꯝꯗꯕ ꯊꯣꯏꯊꯣꯏꯅ ꯄꯥꯝꯕꯗꯨꯅ ꯃꯃꯥꯅ ꯄꯥꯝꯗꯕ ꯍꯥꯏꯗꯤ ꯅꯠꯇꯦ ꯃꯥꯅ ꯕꯨꯠ ꯑꯃ ꯂꯩꯍꯧꯕꯗꯣ ꯂꯦꯗꯔꯒꯤꯗꯣ ꯑꯆꯧꯕ ꯌꯥꯍꯧꯗꯕ ꯑꯃ ꯐꯔ ꯍꯥꯏꯒꯗ꯭ꯔꯥ ꯑꯃ ꯑꯗꯨꯅ ꯑꯃꯨꯛ ꯃꯥꯅ ꯑꯃꯨꯛ ꯄꯥꯝꯗꯕ ꯑꯗꯩꯗ ꯑꯆꯧꯕꯗꯣ ꯌꯥꯎꯗ꯭ꯔꯕꯅꯤ나 ꯑꯃ ꯀꯩꯅꯣꯗꯣ ꯑꯣꯏꯅ ꯁ꯭ꯄꯣꯔꯠ ꯁꯨꯁ ꯄꯤꯡ ꯀꯂꯔꯒꯤ ꯁ꯭ꯄꯣꯔꯠ ꯁꯨꯗꯣ ꯂꯩꯖꯦ ꯍꯥꯏꯕꯗ ꯑꯃꯨꯛ ꯕ꯭ꯂꯦꯁꯤꯅ ꯄꯥꯝꯗꯦ ꯈꯨꯅꯤꯡ ꯌꯥꯎꯗꯦ ꯈꯨꯅꯤꯡ ꯌꯥꯎꯗꯦꯗꯤ ꯈꯨꯅꯤꯡ ꯋꯥꯡꯗꯦ ꯍꯥꯏꯕ ꯇꯣ ꯑꯩꯒꯤ ꯐꯨꯔꯤꯠ ꯑꯃꯒ ꯂꯩꯔꯛꯑꯦ ꯌꯦꯡꯍꯜꯂꯛꯀꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯅ ꯂꯩꯔꯛꯄꯅꯦ ꯁꯤꯂꯥꯒꯤ ꯁ꯭ꯋꯦꯇꯔ ꯑꯃꯒ ꯂꯩꯔꯛꯑꯦ ꯍꯜꯂꯣ ꯁꯤꯂꯥꯅ ꯌꯥꯝ ꯄꯥꯝꯅ ꯂꯩꯔꯛꯄ ꯁ꯭ꯋꯦꯇꯔꯁꯦ ꯃꯌꯥꯝꯗꯨ ꯃꯃꯥꯒꯤ ꯁꯤꯗꯤ ꯀꯣꯟ ꯂꯧꯊꯣꯛꯇꯣꯏꯅꯤ ꯁꯤꯅ ꯃꯃꯥꯒꯤ ꯈꯨꯠ ꯁꯤ ꯃꯅꯨꯡ ꯍꯥꯞꯆꯟꯒꯦ ꯑꯗꯣ ꯑꯍꯟꯕꯅꯤ ꯈꯟꯅꯅꯕ ꯑꯗꯨꯝ ꯃꯃꯥꯡꯗ ꯊꯥꯗꯔ ꯂꯤꯠꯂꯣ ꯑꯗꯨꯅ ꯐꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯊꯥꯗꯔꯒ ꯀꯦꯛꯀꯁꯦ ꯑꯝꯇ ꯂꯧꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯂꯤꯠꯂꯒꯦ ꯌꯥꯔꯦꯀꯣ ꯌꯥꯔꯦ ꯐꯖꯩꯀꯣ ꯐꯖꯩ ꯑꯩꯗꯤ ꯄꯥꯝꯃꯦ ꯁꯤꯂꯥꯅ ꯌꯥꯝ ꯄꯥꯝꯅ ꯂꯩꯔꯛꯄ ꯁ꯭ꯋꯦꯇꯔꯅꯤ ꯌꯥꯔꯦ ꯊꯣꯏꯊꯣꯏ ꯅꯪꯒꯤꯗꯣ ꯈꯔ ꯎꯠꯂꯦ ꯌꯥꯔꯦ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯆꯣꯡꯖꯟ ꯖꯒꯣꯏ ꯁꯥꯏꯗꯣ ꯑꯗꯨꯏ ꯐꯤꯕꯝ ꯇꯥꯗꯣꯔꯦꯅ ꯀꯦꯃꯦꯔꯥ ꯅꯝꯐꯝ ꯈꯪꯗ ꯊꯣꯛꯑꯦ ꯑꯗꯨ ꯖꯒꯣꯏ ꯁꯥꯕꯗꯣ ꯁꯤ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯑꯝꯇ ꯉꯥꯏꯈꯣ ꯃꯃꯥꯁꯤꯡꯗ ꯍꯥꯞꯀꯅꯤ ꯑꯗꯨꯒ ꯃꯊꯪ ꯎꯠꯂꯣ ꯀꯣꯟꯅ ꯍꯥꯞꯄꯣ ꯀꯨꯏꯔꯅꯤ ꯁꯤꯅ ꯃꯃꯥꯒꯤ ꯈꯣꯡꯒꯥꯎ ꯃꯥꯒꯤ ꯌꯨꯝꯗ ꯁꯦꯠꯅꯅꯕ ꯈꯣꯡꯒꯥꯎ ꯑꯗꯒꯤ ꯄꯄꯥꯒꯤ ꯖꯦꯀꯦꯠ ꯑꯃ ꯑꯩꯒꯤ ꯖꯦꯀꯦꯠ ꯑꯇꯥꯡꯕ ꯑꯃ ꯂꯩꯔꯛꯑꯦ ꯃꯌꯥꯝ ꯑꯇꯥꯡꯕ ꯑꯃ ꯂꯩꯔꯛꯑꯦ ꯑꯩꯗꯤ ꯑꯍꯣꯡꯕ ꯂꯤꯠꯇꯦꯀꯣ ꯑꯗꯨꯅ ꯈꯔ ꯇꯥꯡꯕ ꯑꯣꯏꯅ ꯂꯩꯔꯦ ꯑꯇꯥꯡꯕ ꯂꯩꯒꯦꯔꯅ ꯀꯩꯅꯣꯗꯒꯤ ꯂꯩꯔꯛꯇ꯭ꯔꯦ ꯁꯤ ꯑꯥꯏꯑꯦꯟꯑꯦꯗ ꯑꯣꯏꯅ ꯂꯩꯔꯛꯑꯦ ꯑꯩꯒꯤ ꯆꯥꯔꯦ ꯑꯩꯒꯤ ꯆꯥꯔꯦ ꯂꯣꯏꯔ ꯃꯥꯜꯂꯦ ꯁꯤ ꯈꯛꯇꯅꯤꯗ ꯃꯌꯥꯝ ꯉꯁꯤꯒꯤ ꯂꯩꯔꯨꯕꯁꯦ ꯀꯩꯁꯨ ꯌꯥꯝꯕ ꯅꯠꯇꯦ ꯑꯗꯣ ꯑꯩꯈꯣꯏ ꯊꯣꯏꯊꯣꯏꯅ ꯉꯁꯤꯗꯤ ꯐꯥꯔꯁ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯗꯥꯎ ꯌꯥꯈ꯭ꯔꯦ ꯃꯥꯒꯤꯅ ꯈ꯭ꯋꯥꯏ ꯇꯥꯡꯉꯦ ꯃꯊꯪꯗ ꯁꯤꯂꯥꯒꯤꯅ ꯑꯅꯤꯁꯨꯕ ꯇꯥꯡꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯕ ꯍꯥꯏꯇꯥꯔꯦ ꯑꯍꯣꯡꯕꯗꯤ ꯑꯝꯇ ꯌꯥꯎꯗꯦꯀꯣ ꯑꯩꯈꯣꯏꯒꯤꯁꯦ ꯑꯇꯥꯡꯕꯗꯤ ꯑꯇꯥꯡꯕ ꯉꯥꯛꯇꯅꯦꯗ ꯑꯍꯨꯝꯁꯨꯕ ꯇꯥꯡꯕꯁꯤꯅ ꯑꯩꯒꯤ ꯇꯥꯔꯦ ꯑꯗꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯥꯡꯁꯤꯗ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯍꯥꯏꯈ꯭ꯔꯣ ꯃꯦꯁꯤ ꯕꯥꯏ ꯍꯥꯏꯕ